Naga Areada Kuki Changba Thingkhibadagi Kukising Chaona Cheitheng Fangle Kuki MLA Tarana Naga MLA Tara Unaduna Yasinaba Purakadabane Kuki People's Alliance Foothill Naga Coordination Committee FNCC na Naga Areada Kuki Changba Thingba Maruaina Churachanpur to Kangpokpi Road Thingbagi Khongjang Changshaliba Sida Akanba Midyang Changduna Lakwat Payaba Thabak Lakwatnaba Kuki People's Alliance KPA na Kuki Zo MLA Taragi Mafamda Apongba Cherolama Thaduna Ngankhidre KPA ki Vice President Dr. Chinkholal Thangsingna Khuyek Piduna Thadokhiba Taksin Waroladuda Kuki Miyam gi yamna maruoiba economic amade logistic lifeline nama oiriba Churachanpurdagi Kangpokpi taba lambida Foothill Naga Coordination Committee FNCC Koba Naga Group amana blockade chatharakpa numit 10 fajinkhre blockade ki khongjang changsinkhiba asina lambi asida nongmagi darkar oiba polamsing maruoina medical supply amade essential commodity sing puthok pusin tawbada chauna apanba pirakpana Hanadagi sel thumgi awaba kaya mayong na dun layriba Kuki Zo community gi Micham miyamda ka hena awaba pire haire maramasina Kuki Zo miyam gi mihud oiriba MLA Tarana athuba matamda apunba mifamama pangthoktuna hiramasagi matangda kari tawgadagi haiba firep lawgadabane loinana nakhoi gi counterpart ama oiriba Naga MLA Taraga pau phaunaduna changsilliba blockade ki khongjang asi athuba matamda loisinaba taksingadabani haire Amaromda state laingak amadi mari lainaba authority nasu awaba mayok nariba miyam gi hak safety amade yaifana bagidamak hiram asida akanba midyeng changbinabasu KPA gi maikaidagi pungning singsilakle KPA gi Vice President na thaba aphongba cheroladuna Kuki Zo MLA Taragi pungning singsiladuna changsaliba Naga gi khongjang asi athuba matamda handongnaba thabak laukhatana leiba tarwade nakhoibu thajaba thamduna mihut ama oina thagaliba community asigi micham miyam gi marakta Pendaba hengalakpaga loinana hena awaba phibam ama oirakane maram asina athuba matamda oiragliba phibam asigi waroisin ama puraknaba thabak laukhalakani haibagi thajabasu KPA gi maikaidagi thamlakle Gourav Gogoi asi North East dagi ni haibada Ekaiba Faowe Biren Lok Sabha da Assam gi Congress MP Gourav Gogoi na Operation Sindur gi matangda Chathakhiba debate phongdokhiba wafam kaya adubu former CM Biren na criticize tawraduna Gourav Gogoi asi North East dagi ni haibada Ekaiba Faowe haina social media da thagalakpa warolama na haire Lok Sabha da Chathakhiba debate aduda Congress ki MP asina India gi military strategy maruaina fighter jet sing na long range strike Chathakhiba aduga mari lainana hangkhiba wafam sing adugi matangda criticize tawraduna Congress ki luchingba asi modern warfare technique ki basic sing asi ningthina khangdre haina maral sikhe MP asina Operation Sindur gi debate sizinakhiba wangang sangang adubusu condemn tawraduna thawong adu armed forces sing da Ekaiba pibane aikhoi gi thauna faraba defender sing aduna front line da chokthaba naidana honakhiba adu nation asibu ngak senabagi damaktane debate adu da Gourav Gogoi na India gi fighter jet sing na long range precision strikes Chathakhiba adu gi strategic brilliance adu karimata khangdana close range dagi kapa yadabra haina phongdokhiba adubu criticize tawraduna MP asi North East dagi ni haibada Ekaiba Faowe haikhe Jrida Angang ahum Yaona Micham taru Hatkhhiba tha nipan Houkhrabasu NIA na Chargesheet Thagatpa Ngamkhidre Chargesheet thagalangnaba NIA da High Court na tha amagi matam Pikhre mamang sahi gi November da Angang ahum Yaona Micham taru Jiribam da Kuki Zo khulai paibasing na faraga tamthina minungsi yaudana Hatkhhiba thogdoki matangda National Investigation Agency NIA na hojik phauba Chargesheet thagalakpa ngamdre High Court na Chargesheet thagalaknabagi matam aroibo oina tha ama sangdokhibaga loinana hairiba matam asi faubagi manungda Chargesheet thagalaknaba khangankhre Soram Tikendrajit amade atopa petitioner amana file tawrakpa public interest litigation PIL number 18 of 2024 amade miscellaneous case PIL number 28 of 2025 ki hearing chatharaba matungda court na wafam asi phongdokhibane Chief Justice Kampaya Somosekhar amade Justice Ahanthem Bimol Singhagi Division Bench amana hearing chathabada NIA na thogdok aduga mari lainana chathariba investigation gi matangda sil tawraba report ama pisinke report adu makha taba yathang phangdriba phauba Register General gi custody da section na thamnaba court na yathang pikhe petitioner singi maikei da lepkhiba senior advocate KS Tarun Kumar na court ta hai kumjali singani kunmari gi November 18 da sahi nauriba ngang ahum yauna Micham taruk chingnaningai oiba mawongda faraga pukhibane numit kharani leiraga mioi taruk maki thawai yaudra haksang sing Jiribam district ki Barak Turel dagi fangkhe maduna maram oiraga miyamna khoisauna ba phongdongna rakba maramna achumba wayel fangan ba mathau tai thogdok adugi matang de FIR register tawkhibaga loinana case adu makhata na thiganaba NIA da sinakhe adubu hojik fauba thogdok adugi matang da Chargesheet file tawrakpa leitre
अकक्नब मतमगी मनुंगदा इन्वेस्टिगेशन चथरगा अचुंबा वायल फंगनबियु हाइना पिटिशनर की माइकेदा लेपखिबा सीनियर एडवोकेट तरुण कुमार ना कोर्ट थमखे NIA की माइकेदा लेपखिबा डिप्यूटी सॉलिसिटर जनरल ऑफ इंडिया KH समरजित ना हाई इन्वेस्टिगेशन की अरोइबा तांकक यौसिलगले अमसुंग चार्जशीट फाइल तौनबा थौरांग तौरे पहलगाम टेरर अटैक यावबा टेररिस्ट अहुम ngarang chathakhiba operation Mahadev da Hatkhre Amit Saha tha asigi kunmathoi houkhriba parliament mifamda ngasi su makhatana operation Sindur gi matang da khana nei na re Pahalgam terror attack ta yaubani haiba terrorist ahum ngarang security gi apunba kangbu na chathakhiba operation Mahadev da hatpa ngamkhre haina Lok Sabha gi ngasi chathariba mifamda Union Home Minister Amit Shah na phongdokhre nakal amarom da house animak ngasi numit tarini suba numitasu Bihar gi special incentive revision SIR की मतंग opposition party ना upper house राज्य सभा दा चरांग ना बथोकपदगी ngasi numit jungba matung pung ani ta ba phawba mifam yaithokhe Lok Sabha da Amit Shah na makhata na haikibada operation Mahadev da laikhidraba miyoi ahum adugi manungda Sulaiman Shah kauba miyoi asi Pahalgam terror attack ta chauna chenaba miyoi amani haiba intelligence ta khudam sangdam lai masiga loinana Pahalgam attack ta mari lainana ngasi phawba da terrorist chama gi mathak ta Hatkhiba ga loinana Pakistan lom da kilometer samarom changsilaga leiba terrorist camp kaya thugaiduna mangan bangamkhre operation aduna Pakistan gi Micham amata sohon khiba leite haina phongdokhe loinana hanagi Union Home Minister P Chidambaram na Pahalgam gi attack ta Pakistan terrorist ki khut yawi haiba gi khudam pi na bahai khiba wafam so Amit Shah na yaning da phongdokhe